ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯍꯤꯟꯖꯥꯡꯗꯣ ꯕꯕ ꯊꯣꯡꯉꯣꯍꯦ ꯆꯥꯛ ꯆꯠꯈꯤꯒꯦ ꯍꯥꯏꯔꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯐꯨꯅ ꯁꯤꯟꯅꯅꯤ ꯅꯪꯅꯗꯕ ꯌꯥꯝ ꯄꯥꯛꯄꯅꯤ ꯆꯥꯎꯕꯅꯤ ꯄꯨꯔꯅꯤꯃꯥ ꯊꯥꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯆꯟ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯄꯤꯄꯨ ꯃꯅꯤ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯄꯨꯗꯨꯅ ꯂꯥꯛꯆꯁꯤꯒ ꯂꯩꯔꯦ ꯊꯔꯣꯏ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯒꯅ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯉꯥꯁꯦ ꯃꯇꯨꯝ ꯆꯥꯎꯔꯕꯅꯤꯕ ꯆꯥꯎꯅ ꯑꯍꯨꯝꯒ ꯇꯧꯔꯕꯅꯤ ꯑꯩꯅ ꯑꯃꯒ ꯆꯥꯔꯅꯤ ꯃꯥ ꯑꯅꯤ ꯆꯥꯔꯅꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯩ ꯆꯥꯔꯅꯤ ꯍꯥꯏꯌꯨꯅꯦ ꯍꯣꯔꯦꯟ ꯆꯥ ꯉꯝꯗꯗꯤ ꯑꯃꯨꯛ ꯃꯥꯗꯤ ꯆꯣꯞꯅꯅꯤ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯔꯣꯏ ꯃꯍꯥꯎꯕꯨꯗꯤ ꯑꯃꯈꯛꯅꯤ ꯑꯗꯣ ꯀꯩꯅꯣꯁꯤ ꯁꯤꯗ ꯁꯂꯥꯠ ꯑꯃ ꯂꯩꯖꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯅꯧꯕ ꯐꯪꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯒꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯔꯁꯤ ꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯉꯥ ꯑꯃꯈꯛ ꯍꯥꯟꯅ ꯂꯧꯍꯧꯔꯒꯦ ꯑꯁ ꯉꯁꯤ ꯉꯥꯁꯦ ꯐꯖꯕꯅꯤꯀꯣ ꯑꯩꯗꯤ ꯃꯍꯥꯎꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯝꯕꯁꯦ ꯈꯔ ꯄꯨꯊꯔꯦ ꯊꯔꯣꯏꯗꯒꯤ ꯍꯥꯟꯅ ꯃꯍꯥꯎꯁꯦ ꯍꯧꯔꯒꯦ ꯍꯥꯎꯕ ꯌꯦꯡꯒꯦ ꯄꯨꯊꯅ ꯆꯥꯕꯁꯦ ꯑꯩꯅ ꯊꯔꯣꯏ ꯆꯥꯅꯤꯡꯕ ꯃꯥꯅ ꯊꯔꯣꯏ ꯆꯥ ꯌꯥꯗꯕ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯑꯩ ꯄꯥꯝꯁꯟꯗꯦꯕ ꯑꯗꯨꯝ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯑꯃꯈꯛ ꯑꯅꯤꯈꯛ ꯌꯦꯡꯒꯅꯤꯗ ꯆꯥꯅꯤꯡꯗꯦ ꯇꯜꯂꯤ ꯊꯔꯣꯏꯑꯦ ꯆꯥꯝꯕꯗꯤ ꯅꯥꯄꯨ ꯀꯥꯡꯉꯤ ꯆꯥꯝꯃꯤꯃꯤ ꯑꯩ ꯆꯥꯖꯗ꯭ꯔꯒꯁꯨ ꯑꯩ ꯐꯖꯅ ꯆꯥꯝꯃꯦꯕ ꯇꯜꯂꯤ ꯍꯧꯔꯁꯤ ꯍꯧꯔꯁꯤꯁꯦ ꯃꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯇꯤꯟ ꯌꯣꯠꯂꯤꯕ ꯃꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ ꯍꯥꯎꯋꯦ ꯑꯩꯗꯤ ꯇꯤꯜꯍꯧ ꯍꯥꯟꯅ ꯆꯤꯠꯀꯦꯗ ꯂꯥꯏ ꯊꯔꯣꯏꯅꯤ ꯈꯔ ꯍꯥꯞꯄꯣ ꯃꯌꯥꯝꯅ ꯃꯃꯤ ꯆꯥꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯒ ꯑꯣꯟꯊꯣꯛꯑꯝꯃꯤ ꯉꯁꯤꯗꯤ ꯄꯥꯝꯕꯩ ꯆꯥꯔꯨꯕꯅꯤ ꯃꯤꯃꯤꯗꯣ ꯃꯨꯛꯕꯥꯡ ꯈꯨꯗꯤꯡꯒꯤ ꯌꯥꯎꯏꯗꯣ ꯁꯤꯡꯖꯨ ꯆꯥꯔꯦ ꯃꯆꯪ ꯁꯨꯗꯦ ꯆꯥꯅꯤꯡꯗꯦꯕ ꯍꯥꯎꯋꯦ ꯍꯥꯎꯕ ꯈꯔ ꯑꯩ ꯉꯥꯒꯤ ꯃꯥꯏꯀꯩꯁꯦ ꯑꯝꯇꯪ ꯂꯣꯏꯊꯣꯛꯀꯦ ꯉꯥꯅꯦ ꯐꯔꯛ ꯏꯇꯥ ꯇꯥꯔꯦ ꯅꯪꯒꯤ ꯏꯟꯖꯥꯡ ꯁꯤꯗ ꯂꯩꯔꯦꯀꯣ ꯌꯥꯎꯅ ꯋꯥꯜꯂꯁꯨ ꯂꯧꯔꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯑꯩ ꯄꯤꯔꯛꯀꯦ ꯑꯩ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯔꯣꯏ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯣꯏꯅ ꯍꯣꯠꯅꯔꯒ ꯉꯥꯁꯦ ꯀꯩꯅꯣꯅꯤ ꯒ꯭ꯔꯥꯁ ꯀꯥꯞꯅꯤ ꯐꯖꯔꯦ ꯀꯦꯖꯤ 12 ꯂꯨꯝꯃꯤ ꯑꯗꯩ ꯃꯃꯩꯒꯤ ꯃꯥꯏꯀꯩꯗꯣ ꯀꯦꯖꯤ ꯑꯃꯈꯛ ꯂꯧꯔꯛꯄ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥ ꯆꯪꯉꯛꯇ꯭ꯔꯕꯅꯤꯅ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯍꯥꯎꯔꯅꯤ ꯌꯦꯡꯉꯨꯗꯨ ꯃꯌꯥꯝ ꯄꯥꯛꯄꯅꯤ ꯆꯥꯎꯕꯅꯤ ꯄꯨꯔꯅꯤꯃꯥ ꯊꯥꯅꯤ ꯅꯪ ꯈꯨꯕꯥꯛꯇ ꯍꯦꯟꯅ ꯄꯥꯏ ꯐꯖꯅ ꯄꯥꯏꯔ ꯌꯦꯡꯍꯜꯂꯕꯅꯤ ꯑꯗꯨꯅ ꯑꯦꯔꯥ ꯃꯔꯨꯁꯦ ꯇꯥꯎꯕ ꯌꯥꯗꯦꯗ ꯃꯆꯥ ꯚꯤꯗꯤꯑꯣ ꯆꯠꯄ꯭ꯔꯣ ꯆꯠꯂꯤꯀꯣ
Vitamin terus sudah. Kalau mana kita tukar lah. Nah, apa kan? Nasa dum sepan. Ai đi alu rau rồi á. Alu rau để đây nha không được đấy. Đi lại thôi đó cho mình. À thu hóa gì nhang nè tia đã thay thùng bên nhang này chứ. Sao bao năm chỉ là cùng kia nó cho nhỉ.ถ้าพวกฉันลำได้ได้เห็นอย่างแบบว่าทงไว้จ้าสักทีแกให้ได้ดีไหมเพื่อนมาคุณน้อยชินนี่หนังนั่นเด้อเด้อโมลีชาลีถ้ารวยนะโมลีชาลีจัดเป็นตัวไหนนะเห็นอย่างเดียวพงลำได้จะจำตับกันในจามบ่นะเด้อ ขลักจานเด้อบ่ะ Sani. Sagera. Laura. เนาะเลยมันยังให้จังเลยสิจ้ะยังบ่บ่ะ Ôi. Cái thằng rồi thì nó một lục sạc này. มาสิเดี๋ยวแม่ยังก็กรุบจามไปให้เฮาถ้าเราได้สั่งเลยล่ะThì chụp bài đàn nữa. Chụp bài đàn. งาอันนี้ก็สร้างกันมาเลยจ้ะงาสองมันเลยอันหนองกันเลยจ้ะทุกคนจ้าดูว่ามันจ้าโรยมึงงามมาผมจะจ้างงามดิโรยดิ เอาเลย
ꯆꯨꯝꯃꯟꯗꯅ ꯆꯤꯝꯕꯥꯟꯒ ꯁꯥꯏ ꯃꯕꯨꯛꯇꯁꯨ ꯃꯆꯥ ꯌꯥꯎꯔꯝꯃꯦ ꯃꯆꯥꯁꯨ ꯌꯥꯝꯗꯕ ꯑꯃꯅꯤ ꯌꯥꯎꯔꯝꯃꯦ ꯆꯨꯞꯄ ꯊꯔꯣꯏꯗꯣ hào dengan sih taruh. Ảo đấy mà mang căng này có làm này rồi sẽ hai ra dạng của em phong ninh rồi làm sao xuống đây làm mấy cái tí xịn nào đây năng cái đài ấy chú xịn nào lên này chị đấy hay là bình hề lên mình xịn đi một số bây giờ đã học số đó làm sao xuống đây sao xuống đây mà thằng next video đó muốn phần này xin em bye 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 bye